mayambu ikokona khoirumjari ngasisu mayamgu nungainabagidama manipuri story amamuk puduna laksari manipuri story asigi maming wahang dugi paukhum wari asi hingliba amadi sikraba kanagumbi amataga mari nejadi ai ibana wakana sagacharaga tabiriba singi ngak pothanabagidamata semjaba warini haujik mayamdu khudul tamjari manipuri story wahang dugi paukhum sanathoi khungang amada saujarakpa yamna samjaba nupa macha amani mahaki mapa laikhidri mamana mahaku mi ama hoinaba wana honajari aduga amaromda sanathoi mage mamisu kaya thoina udaba blindman ama oiribani tasengna mahak sungu udabadi nati adubu saisu yawdragadi chatpangamdaba haibadudi oiribani asamna sanathoi asum lerakpana haujikti mahak college kari haujikti mahak nungsinungonda khara ngaujaba horaklei mahakna tamliba college aduda tambi nungsithoi kopi nupi amabu mahakna yamna khoida jakhi nongma sanathoina classroom tagi thorakpada nungsithoiga thingai nakhi maruda sanathoina nungsidoibu pamjakhi madubu sanathoina nungsi haibati phongdokpa ngamjadi maramdi mahak masana mahakki phiyamado khangjei adubu nongma hokibana sanathoina nungsithoibu nungsijaba se asum henjilaklei aduga amaromda sanathoibu yam nungsijaba nupi amasu lejaribani mahaki mamingna ichan kowi ichanna sanathoibu matam ayambada sinaduna adumak lei nongmagi numittu nongsu takhibagi lambisu nali numittuda sanathoigi mamana college tu satanaba haikhi adubu sanathoina college ki practical lei sataba yaroi haiduna lakhi asumna mahana college jaropada magi matungdagi sanathoi haiduna kanagumba amana kauri maduda sanathoina haw kanano haiduna tungda onthoagi hingi adubu kanasu leramdi maduda sanathoina mabu kanagumbana asum haifet koramaga satkiba oirmale khaladuna mahak college manungda changlakhi asumna mahana sangpadu laptakna mamanabi kharaga wari sadna leiriba ichanna ubadagi sanathoigi manakta changi asumna ichanna changi ibadu sanathoigi manak joroktingai sanathoido khanghaudana makong na thoktuna tusinki maduda mahana yam nungsijabi nungsithoi amadi magi manabi singna singkhat pibagi mahut wa noksinki matang aduda ichan chensil laktuna sanathoibu haugatki aduga nungsithoi hoina nulibaduda onsilaga kaino miyam torisibo ta sanathoisi tusilaga none noga leisi kaigino hagodiba yadro maduda nungsithoina is kadi ekhoibu ma hagonaba leiba minairo sakta sinsiti asam haram laga nungsithoi amati mokoigi mamanabi singado satkhri maduda sanathoina ichan yanida ai kisu shokti nangdi aina lakpa se sauningam ne nasadaga pahanningamoiba as adu nitiba ai kisu tawdeba adu dise hawrose kamai torino ai su khangdi kanano amana khongsida khangyang jalappaduda ai tuslisini waru tabada ichanna mising se yana phamlara malida ason bai khoidi kibu kire asumna ichanna ngang lapata manithoi thengari maruda manithoina kaino amuk kitoroge ho college ki bilenta de iroiruriba tawni mase ngasa imana di nang college la oina hayogani aduga kamai toriba hoi bai imana di chakano na haigani aduda lepa nungai tabuda bangai haichilaga la ini imada minambagi mahini ngasi bilenta de olido as jar se kitoroge chan yam ngang hino sidi si boinero aduna ngana tadi ainero ho phari yarase ainani hai ngai khun he asumna sanathoidu ichangi makut pairaga la ambadagi phat kanthu amaga gam chatki asumna mahanga jatpada college aduda tamba nawbuga thingai nakhi maduda nawbana hai mitangba kayuna ngonda thingai di ha numsitiro amaru ayu hodabni oi namitu tangadi kitobugi college karino ha nang na ngonda thingdilisi nupi daga warati nungai biduni ha nungai biduni ba nangisi hoi nawba keno haido ha asina mo sanathoigi huira kaino ino bungo khura da phuraga idom jada nare do tawri ne ha
ꯀꯔꯤꯕꯨ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥ ꯅꯪꯒꯤꯁꯤ ꯃꯤ ꯎꯁꯤꯠꯇ꯭ꯔꯣ ꯍꯥ ꯑꯁ ꯌꯥꯔꯁꯤ ꯚꯥꯏ ꯆꯠꯂꯣ ꯁꯤ ꯂꯥꯛꯑꯣ ꯑꯩꯅ ꯂꯥꯜꯂꯨꯕ ꯉꯥꯛꯇꯅꯤ ꯆꯠꯂꯣ ꯏꯆꯥ ꯏꯁꯨꯗꯒ ꯆꯨꯔꯨꯡꯉꯛꯀꯅꯤ ꯁꯛꯇꯥꯁꯤꯡꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯅꯥꯎꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯣ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯁꯅꯥꯊꯣꯏ ꯏꯆꯟ ꯑꯃꯗꯤ ꯃꯅꯤꯊꯣꯏ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯃꯔꯛꯁꯤꯗ ꯋꯥꯐꯝ ꯑꯃ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯝꯈꯤ ꯀꯣꯂꯦꯖ ꯑꯁꯤꯗ ꯇꯝꯂꯤꯕ ꯁꯅꯥꯊꯣꯏꯅ ꯅꯨꯡꯁꯤꯖꯕꯁꯤ ꯅꯨꯡꯁꯤꯊꯣꯏꯕꯨꯅꯤ ꯑꯗꯨꯒ ꯁꯅꯥꯊꯣꯏꯕꯨ ꯅꯨꯡꯁꯤꯖꯕꯅ ꯏꯆꯟꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯏꯆꯟꯕꯨ ꯅꯨꯡꯁꯤꯖꯔꯤꯕꯅ ꯁꯅꯥꯊꯣꯏꯒꯤ ꯃꯔꯨꯞ ꯃꯅꯤꯊꯣꯏꯕꯨꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯁꯅꯥꯊꯣꯏꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯨꯡꯁꯤꯊꯣꯏ ꯍꯧꯖꯤꯛ ꯁꯅꯥꯊꯣꯏꯒ ꯊꯦꯡꯒꯥꯏꯅꯈꯤꯕ ꯅꯥꯎꯕꯒ ꯅꯨꯡꯁꯤꯅꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯁꯥꯎꯅꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯁꯅꯥꯊꯣꯏ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯙꯥꯔꯤꯗ ꯃꯈꯣꯡ ꯅꯥꯝꯃ ꯌꯥꯟꯊꯔꯒ ꯃꯅꯪꯒꯟꯅ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯛꯇꯦꯟ ꯑꯗꯨꯗ ꯉꯥꯊꯔꯒ ꯏꯪꯂꯕ ꯊꯥꯖꯒꯤ ꯃꯉꯥꯜ ꯃꯔꯛ ꯑꯗꯨꯗ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯤ ꯅꯨꯡꯁꯤꯊꯣꯏ ꯅꯪꯁꯤ ꯑꯩꯅ ꯀꯌꯥꯗ ꯅꯨꯡꯁꯤꯖꯕ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯈꯪꯕꯤꯗꯦ ꯍꯣꯏ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯑꯩꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯈꯪꯗꯦ ꯑꯩꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯅꯤꯡꯉꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯇꯥꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯩ ꯅꯨꯄꯥ ꯃꯆꯥꯅꯤ ꯑꯩꯅ ꯈꯜꯂꯤꯕ ꯅꯤꯡꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯐꯣꯡꯗꯣꯛꯂꯒꯦ ꯀꯅꯥꯅ ꯈꯪꯒꯅꯤ ꯌꯥꯕꯤꯔꯛꯄꯁꯨ ꯌꯥꯔꯛꯇ꯭ꯔꯒꯁꯨ ꯀꯩꯁꯨ ꯈꯜꯂꯔꯣꯏꯗ ꯑꯩꯒꯤ ꯂꯥꯏꯕꯛꯅꯅꯤ ꯈꯟꯗꯣꯛꯂꯒꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯗꯤ ꯈꯪꯍꯜꯂꯝꯂꯒꯦ ꯑꯁꯨꯝꯅ ꯁꯅꯥꯊꯣꯏꯅ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯤꯉꯩ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕ ꯌꯦꯅꯈꯥꯔꯣꯝꯗꯒꯤ ꯁꯅꯥꯊꯣꯏ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯃꯗꯨ ꯇꯥꯕꯗ ꯁꯅꯥꯊꯣꯏꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯅꯈꯥꯔꯣꯝꯗ ꯌꯦꯡꯊꯣꯛꯏ ꯃꯗꯨꯗ ꯌꯦꯅꯈꯥꯒꯤ ꯙꯥꯔꯤ ꯃꯊꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯣ ꯍꯥꯏꯐꯦꯠ ꯎꯈꯤ ꯃꯗꯨꯗ ꯁꯅꯥꯊꯣꯏꯅ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯑꯗꯨꯕꯨ ꯁꯅꯥꯊꯣꯏꯅ ꯎꯔꯤꯕ ꯑꯗꯨꯗꯤ ꯌꯦꯅꯈꯥꯔꯣꯝꯗ ꯑꯁꯨꯝ ꯆꯠꯈ꯭ꯔꯦ ꯃꯗꯨꯗ ꯁꯅꯥꯊꯣꯏꯅ ꯃꯥꯒꯤ ꯆꯩꯁꯨꯗꯨ ꯄꯥꯏꯔꯒ ꯌꯦꯅꯈꯥꯔꯣꯝꯗ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯗꯨꯅ ꯑꯁꯨꯝ ꯆꯪꯁꯤꯟꯕꯗ ꯃꯥꯒꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯁꯅꯥꯊꯣꯏ ꯍꯥꯏꯅ ꯑꯃꯨꯛ ꯀꯧꯔꯛꯏ ꯑꯗꯨꯗ ꯁꯅꯥꯊꯣꯏꯅ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯉꯨꯕꯗ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥꯅ ꯍꯥꯏ ꯑꯩꯅꯤꯅꯦ ꯀꯩꯗꯧꯔꯦ ꯍꯥ ꯀꯅꯥꯗꯅꯣ ꯅꯪꯅ ꯀꯅꯥꯅꯣ ꯍꯪꯉꯤꯗꯨꯕꯣ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯌꯦꯅꯈꯥꯁꯤꯗ ꯃꯤ ꯆꯠꯈꯤꯌꯦ ꯑꯗꯨ ꯌꯦꯡꯉꯝꯃꯤꯅꯤ ꯍꯥꯏ ꯃꯤ ꯑꯣꯏꯔꯝꯃꯣꯏꯗ ꯀꯗꯥꯏ ꯏꯃꯥ ꯌꯦꯡꯒꯦꯁꯦ ꯀꯅꯥꯅꯣꯅꯦ ꯆꯠꯈꯤ ꯍꯥꯏꯁꯤꯕꯣ ꯑꯁꯨꯝꯅ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥꯅ ꯆꯦꯞꯊꯔꯒ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯎꯈꯤꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯍꯨꯏ ꯑꯗꯨꯗꯤ ꯆꯠꯈꯤꯕ ꯎꯏ ꯃꯗꯨꯗ ꯃꯃꯥꯅ ꯍꯥꯏ ꯑꯁꯤꯗꯤ ꯇꯥ ꯆꯥꯎꯕꯜ ꯈꯣꯏꯒꯤ ꯍꯨꯏ ꯇꯨꯕꯣꯟꯕꯤꯗꯨꯅꯤꯅꯦ ꯂꯥꯛꯑꯣ ꯆꯪꯂꯁꯤ ꯅꯪꯅꯅꯦ ꯅꯨꯃꯤꯠ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯆꯨꯔꯤ ꯄꯥꯔꯤ ꯄꯪꯎ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯊꯣꯏ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯃꯈꯣꯏꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯍꯧꯖꯤꯛ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥꯅ ꯎꯈꯤꯕ ꯍꯨꯏ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯁꯅꯥꯊꯣꯏ ꯍꯣꯏꯒꯤ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯛꯂꯣꯝꯗ ꯆꯪꯈꯤ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯤ ꯁꯅꯥꯊꯣꯏ ꯀꯣꯂꯦꯖꯀꯤ ꯃꯇꯝ ꯌꯧꯔꯛꯏ ꯑꯗꯨꯅ ꯃꯍꯥꯛ ꯀꯣꯂꯦꯖ ꯆꯠꯅꯕꯒꯤ ꯂꯣꯏꯁꯤꯜꯂꯤ ꯃꯗꯨꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯃꯅꯤꯊꯣꯏꯁꯨ ꯂꯥꯛꯂꯦ ꯃꯗꯨꯗ ꯁꯅꯥꯊꯣꯏ ꯎꯕꯗ ꯍꯥꯏꯔꯛꯏ ꯋꯥꯎ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤ ꯀꯩꯅꯣꯝꯃ ꯂꯩꯕ ꯃꯥꯜꯂꯤꯗ ꯍꯣꯏ ꯏꯇꯥꯎ ꯑꯩ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯔꯤꯒꯤ ꯑꯣꯏꯔꯖꯥꯠꯅꯣꯅꯦ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯕꯗꯨ ꯌꯥꯎꯖꯒꯦꯗꯅ ꯚꯥꯏ ꯑꯩ ꯉꯁꯤꯗꯤ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯒꯦꯅ ꯈꯜꯂꯤꯌꯦ ꯀꯅꯥꯗꯅꯣ ꯍꯥꯏꯁꯤꯕꯣ ꯏꯆꯟꯗ꯭ꯔꯣ ꯍꯦꯔꯥ ꯅꯠꯇꯦꯗ ꯅꯪ ꯁꯨꯕ ꯑꯗꯨꯅꯦꯕ ꯑꯗꯨꯗꯤ ꯀꯅꯥꯗ ꯚꯥꯏ ꯅꯪ ꯁꯦꯡꯅ ꯈꯪꯗ꯭ꯔꯣ ꯈꯪꯗꯦ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ ꯑꯩꯕꯨ ꯃꯥꯏꯕꯗꯧꯅ ꯑꯁ ꯌꯥꯔꯁꯦ ꯑꯩ ꯍꯥꯏꯒꯦꯁꯦ ꯍꯩꯃꯥ ꯃꯅꯤꯊꯣꯏ ꯅꯪꯁꯨ ꯂꯥꯛꯑꯕ ꯍꯣꯏ ꯏꯃꯥ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯉꯁꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯅ ꯍꯥꯏꯔꯤꯌꯦ ꯅꯨꯄꯤ ꯆꯦꯟꯗꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯩ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦꯀꯣ ꯑꯩꯅꯅꯦ ꯃꯥꯒꯤ ꯃꯃꯤꯠ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯦ ꯂꯥꯏꯌꯦꯡꯅꯕ ꯃꯥꯒꯤ ꯃꯥꯃꯣꯗ ꯍꯥꯏꯕꯗ ꯁꯣꯏꯗꯅ ꯐꯅꯤ ꯃꯄꯥꯟ ꯂꯝꯗ ꯄꯨꯔꯛꯎꯗꯅ ꯍꯥꯏꯔꯤꯕꯅꯤ ꯏꯃꯥ ꯃꯥꯃꯣ ꯍꯥꯏꯗꯤ ꯒꯨꯖꯔꯥꯠꯇ ꯗꯥꯛꯇꯔ ꯑꯣꯏꯕꯗꯨꯔꯣ ꯍꯣꯏꯅꯦ ꯃꯥꯅꯤꯅꯦ ꯃꯥꯅ ꯍꯥꯏꯔꯤꯅꯦ ꯐꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯅ ꯃꯃꯤꯠꯁꯤ ꯃꯄꯨꯡ ꯐꯥꯅ ꯎꯔꯗꯤ ꯀꯣꯂꯦꯖꯇꯨꯗꯅꯦ ꯃꯥꯕꯨ ꯅꯝꯕꯤꯅꯕ ꯂꯩꯔꯣꯏ ꯇꯣꯞ ꯇꯥꯗꯣꯏꯖꯥꯠꯅꯤꯍꯦ ꯌꯥꯔꯦ ꯃꯤꯁꯇꯔ ꯈꯗꯥꯡ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯏꯃꯥ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯍꯥꯏ ꯒꯥꯔꯤꯗꯣ ꯐꯖꯅ ꯊꯧꯀꯣ ꯃꯅꯤꯊꯣꯏ
असुमना सनाथोइगा मागी ममानबा मनिथोइगदु कॉलेज लाखी सनाथोइना मनिथोइदा माना प्रपोज तौगदोरिबा नुपी अदु हाइगे तौरपदा ममा लापदगी मखोइ वा काइखी मरमदुना सनाथोइना प्रपोज तौगदोरिबा मिसक्तु कनादनो हाइबा मनिथोइना खंखिदी मसिदगी मखोइ कॉलेज जौरक्ले मसिदगी सनाथोइना मागी ममानबदु थनमगा महाग नुसिथोइगी मनाक्ता लाखी मतम अदुदा नुसिथोइ ममानबी सिंगल लेरमखी मरुदा सनाथोइना नुसिथोइबु कौथोखी मरुदा नुसिथोइना करिनो हाइदुना सनाथोइगी मनाक्ता लाक्लगा हंगलरी मतम अदुदा सनाथोइना नुसिथोइदा यामना तपना नुसिथोइ अई ngasi nangwanda wa ama haige masida nang lana di khangun ko hoi ni hairo ne sasar hairo nusi thoi ai nangbu thamoi singa nusi wa du tabada nusi thoina sana thui ki mamai da khupang na tharakhi aduga he mitang ba nang gumna suibu asa tau saba sari nang nasana nasase kana no haiba khamjada bro ha nati nangbu mi amani kaina aingonda dugumba wa hari dubu ha असुमना नुसिथोइना सनाथोइदा खुपाकना थादुना सैबादुदा मयाम चिंचिनरखी मरक्तुदा नुसिथोइगी खंगजबा नुपा नावबसु यावरई मदुदा नावबना नुसिथोइदा केदोरिनो हाइदुना हंगी मदुदा नुसिथोइना मसिगी मितांग बसिना इमोंदा पामे नुसि काइनागा अय्याम हायदेदा ए असेंबरेन हाइसे सिदबु आइना फागी तौखिद्रो फै फै अदु वरदी मा खंगनेबा आसी हारगा सनाथोइदा ओनसिंदुना फुबा हौई पाव अदु इसन अमति मनिथोइसु तारादुना मफम अदुदा खोइ थुना चेंसलई मतम अदुदा नावना सनाथोइबु फुरमबादु उबदा मनिथोइदा चेंसलक्तुना नावबगा अमुक फुनरक्लै असमना मखोइ अनि फुनरकबादुदा मयामना खामदोकनखी मदुगी मतुंग मखोइ माना थोकपा चकनखै मरुदा मनिथोइना सनाथोइदा मताव नंग ngasai nupi amada nuksi haini haibadudi nusiduda oireko masigi hinchabe natra nang haina amta letrabo mani thoina nganglibadu sanathoi karimata khumdi tumina adumok lai somdana sanathoi mikup khuding sinajariba ichando kapli aduga sanathoida warauna jinglamaga satkhri mani thoi su khangi ichanna sanathoi bu nusi haiba aduna mahakna ichanna nusi haina phongdokpa ngamdribani इचन्ना वारोना चतखिबा दुदा मनिथोइना येमुतु इचनसे वारोगा चक्रे हा करिगी मादि एमुतु वारोरिबा ए मता नंबु इचन्ना थमोसिंगा नुसि हाइबसि खंगदब्रा हाइसे ए मता मदु ओइबा यारोइदा मादि आइगी बेस्ट फ्रेंड यारे से तो इचन्ना नंबु असुकमा नुसि जरगा नंगना खंबिरमदबा हाइबसे अगपनि कांतेसे हौजिमंगने इचन्ना नुसि हाइरसलो अस इता अमता ngaikhoba कोना हाइरसि आई ngasidi yumda yamna haningeba yum halaselo फरे हालसि अदुगा हायंगि नंगे सोतना हाइगदबिको आसुमना हानदुना मखोइ युमदा हलखि कॉलेज ता थोलिबा थौदोक अदु युमदा लरिबा सनाथोइगी ममाना लोइने तादुना लैरमलि सनाथोइना सोकलगा हलकपा अदुदा सनाथोइगी ममाना नुसि थोइदा यामना साउखी अदुगा अमुक्सु करिगी नतेक नापा सादना था लामरुरिबनो हाइदुना जैबिरमी अदुगुमलबा सनाथोइगी ममागी हाइफम खंगदना साउनिंगलबा थमोइ अदुबु मनिथोइना फाथबिदुना थेमजिंखी मरुदगी सनाथोइगी ममाना सनाथोइगी मामोदा फोन तौदुना सनाथोइबु मपालमदा ओइना महै तमननबा अमदि ममिसु लायंगनबा लाक्लगनी हाइखी वाफम अदु सनाथोइगी मामोनासु यारादुना सनाथोइ नुमित मंगानी सुबु नुमिता मपालमदा चननबा सेम साखी पावदु इचनसु तारादुना सनाथोइना चटकदबा नुमित हुमनी वालिनेदा सनाथोइगी युमदा लाखी युमसिबु कना कना लैगे दसनाथोइ ए इचन नुइ लाइब्रो लाउ काखलो ओ इमुं जंगसे दामनिथोइ नंसु लेरमी लेरमिने अखोइ हेरोसे वखाजम नुवाइट्री मथन लैबा तालेने आइगा सुम लैरिबा चंगो मासो इमुंद लैरिबनी प्रेमी लता चंगो नोइसु अखोइदी ngसाइदगी चंगो हाइदी हल्लसिरा दना खलुरबनी ngasiगidi चंगखो
ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯊꯣꯔꯛꯄꯗꯗꯤꯅꯦ ꯅꯈꯣꯏꯅ ꯏꯆꯟꯁꯦ ꯊꯅꯝꯃꯒ ꯍꯟꯈꯤꯒꯗꯧꯕꯅꯤ ꯉꯁꯤꯒꯤꯗꯤ ꯅꯣꯏꯒ ꯄꯨꯂꯞ ꯆꯪꯉꯛꯑꯣ ꯑꯗꯨꯒ ꯄꯨꯂꯞ ꯍꯟꯈꯣ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯊꯅꯝꯃꯒꯦꯅ ꯂꯥꯛꯑꯒ ꯑꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦꯍꯦ ꯃꯁꯥꯗ ꯍꯩꯅꯔꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯣꯛ ꯅꯣꯛꯇꯨꯅ ꯁꯅꯥꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯃꯗꯨꯗ ꯂꯇꯥꯅ ꯗꯥ ꯁꯅꯥꯊꯣꯏ ꯊꯅꯝꯃꯒꯦ ꯌꯥꯔꯕꯣ ꯍꯥ ꯀꯔꯤꯕꯣ ꯏꯇꯥꯎ ꯀꯩꯁꯨ ꯅꯠꯇꯦꯗ ꯐꯝꯁꯦ ꯏꯆꯟ ꯅꯪꯗꯤ ꯐꯃꯨꯡꯁꯤꯗ ꯐꯝꯃꯣ ꯑꯗꯨꯒ ꯂꯇꯥ ꯅꯪꯒ ꯄ꯭ꯔꯦꯃꯤ ꯅꯪꯒꯅ ꯑꯗꯨꯗ ꯆꯧꯀ꯭ꯔꯤꯗꯨꯗ ꯐꯝꯃꯣ ꯌꯥꯏꯗ ꯌꯥꯏꯗ ꯑꯩꯈꯣꯏꯗꯤ ꯑꯇꯣꯝꯕꯤ ꯃꯆꯥꯅꯤꯅ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯍꯣꯠꯅꯖꯔꯒꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥ ꯋꯥ ꯅꯣꯛꯂꯤ ꯃꯗꯨꯗ ꯁꯅꯥꯊꯣꯏꯅ ꯑꯗꯨ ꯅꯣꯏ ꯂꯥꯛꯄꯕꯨ ꯀꯩ ꯂꯩꯒꯦ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ ꯃꯗꯨꯗ ꯏꯆꯟꯅ ꯌꯥꯝꯅ ꯂꯥꯛꯍꯟꯅꯤꯡꯗꯕ꯭ꯔꯥ ꯑꯗꯨ ꯅꯠꯇꯦꯗ ꯁꯨꯝ ꯍꯥꯏꯗꯤ ꯀꯔꯤ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯇꯥꯅ ꯌꯥꯔꯦꯁꯦ ꯃꯔꯤ ꯇꯧꯅꯔꯅꯨ ꯗꯥ ꯁꯅꯥꯊꯣꯏ ꯍꯌꯦꯡꯗꯤ ꯀꯣꯂꯦꯖ ꯂꯥꯛꯑꯣ ꯗꯥ ꯁꯅꯥꯊꯣꯏꯅ ꯃꯄꯥꯟ ꯂꯝꯗ ꯆꯠꯀꯅꯤꯅ ꯍꯥꯏꯕꯗꯨꯗ ꯃꯌꯥꯝꯅ ꯗꯥ ꯁꯅꯥꯊꯣꯏꯁꯦ ꯑꯃꯨꯛꯇꯪ ꯎꯅꯅꯤꯡꯉꯦꯅ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏ ꯄꯥꯎꯈꯣꯟ ꯂꯥꯛꯏꯅꯦ ꯑꯗꯨ ꯗꯥ ꯁꯅꯥꯊꯣꯏ ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ ꯃꯗꯨꯗ ꯃꯅꯤꯊꯣꯏꯅ ꯂꯥꯛꯑ ꯂꯣꯏꯔꯦ ꯀꯩꯅꯣ ꯁꯣꯏꯗꯅ ꯂꯥꯛꯀꯦꯁꯦ ꯃꯇꯥꯡ ꯑꯗꯨꯗ ꯄ꯭ꯔꯦꯃꯤꯅ ꯑꯗꯨ ꯗꯥ ꯁꯅꯥꯊꯣꯏ ꯃꯄꯥꯟ ꯂꯝꯗꯗꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯛꯀꯅꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯁꯅꯥꯊꯣꯏꯅ ꯏꯆꯟꯗ ꯌꯦꯡꯂꯒ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯣꯏꯗ ꯆꯍꯤ ꯈꯔꯒꯤ ꯋꯥꯅꯤ ꯃꯗꯨꯗ ꯂꯇꯥꯅ ꯑꯃꯨꯛ ꯗꯥ ꯁꯅꯥꯊꯣꯏ ꯃꯄꯥꯟ ꯂꯝꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯃ ꯎꯔꯨꯔꯒ ꯑꯩꯈꯣꯏꯒꯁꯤ ꯀꯥꯎꯈꯤꯅꯤꯀꯣ ꯑꯩꯁꯨ ꯈꯜꯂꯤꯅꯦ ꯀꯥꯎꯈꯤꯗ꯭ꯔꯅ ꯑꯗꯣ ꯀꯥꯎꯔꯣꯏꯗ ꯑꯩꯕꯨ ꯀꯔꯤꯝꯇ ꯈꯪꯗꯕ ꯑꯃꯒꯨꯝꯅ ꯍꯦꯛꯇ ꯀꯥꯎꯒꯗ꯭ꯔꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥꯗꯣ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯀꯅꯥꯅꯣ ꯂꯥꯛꯑꯝꯃꯤꯁꯤꯕꯣ ꯃꯗꯨꯗ ꯃꯅꯤꯊꯣꯏꯅ ꯏꯃꯥ ꯑꯃꯗꯨꯅꯦ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯅꯦ ꯃꯈꯣꯏ ꯂꯥꯛꯑꯝꯕꯅꯦ ꯍꯥꯏ ꯀꯩꯅꯣ ꯑꯃꯗꯨꯅꯦ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯅꯦ ꯍꯥꯏꯁꯤꯕꯣ ꯃꯗꯨꯗ ꯂꯇꯥꯅ ꯏꯃꯥ ꯗꯥ ꯃꯅꯤꯊꯣꯏꯁꯦ ꯃꯔꯣꯟ ꯁꯨꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯗꯥ ꯁꯅꯥꯊꯣꯏꯒ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯕꯅꯦ ꯗꯥ ꯁꯅꯥꯊꯣꯏꯁꯦ ꯃꯄꯥꯟ ꯂꯝꯗ ꯆꯠꯂꯅꯤꯅ ꯍꯥꯏꯕꯗꯨꯗ ꯍꯌꯦꯡ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯑꯃꯨꯛꯇꯪ ꯎꯅꯁꯦꯅ ꯍꯥꯏꯕ ꯑꯗꯨꯒꯤ ꯍꯥꯏꯕ ꯂꯥꯛꯄꯅꯤ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯍꯣꯏ ꯂꯥꯛꯍꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯕꯣ ꯃꯗꯨꯗ ꯄ꯭ꯔꯦꯃꯤꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯏ ꯃꯗꯨꯗ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥꯅ ꯆꯥ ꯊꯛꯈꯤꯁꯤ ꯍꯥꯏꯗꯨꯅ ꯈꯥꯝꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯆꯠꯅꯕ ꯊꯣꯔꯛꯏ ꯑꯁꯨꯝꯅ ꯏꯆꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨ ꯆꯠꯈ꯭ꯔꯤ ꯃꯗꯨꯗ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥꯅ ꯃꯅꯤꯊꯣꯏꯗ ꯑꯁꯤꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯅꯤꯊꯣꯏꯅ ꯏꯆꯟꯒꯤ ꯃꯔꯝꯗ ꯋꯥ ꯄꯨꯝꯅꯃꯛ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯏꯆꯟꯅ ꯁꯅꯥꯊꯣꯏꯕु ꯁꯦꯟꯅꯖꯕꯒꯤ ꯋꯥꯔꯤꯁꯨ ꯂꯤꯈꯤ मरु ताबदा सनातोगी ममाना इचनबु यामना पामजखी अमदी नुक्सिबा फाउजखी अदुबु सोमदा मनिथोइदी थमोइ काइबा हाइबदो ओइरिबनी असमना नुमित अदु हौख्रे मथंगी नुमितनी मयामदु सनाथोइगा वारी वतै कया सनादुना महागना लैरगदुरिबा मफम अदुगी मरमदा अमदी कयाम कुना लैरकदबनो हाइबना सिंगबा वारी कया सनादुना लांगली सोमदना नुक्सिथोइदु ममानबि सिंगा पुंदुना लैरी मरुदा ममानबि अमना नुक्सिथोइ ngasi sanathoi karpa maline masi mapalamda layeng basani na haigum su tawi mayam lamna hobuni madu nuksithoi na mitang go ba phasu pharoi da badu kai karana ba layeng ni no khangdine plane kar ka sirdi fani as hai hei di he midi be ma mamit ujara basu college asigi lari haiba mi khangat padane ahum subar ring ki mafum kalibani adu kalaga kai tok saibno nang haisi danau bati phatre siro नुसिथोइ नंग लानादि खनुको नु दानाव बसे निसा सिननगबा माले अमुरक अनिरक सुरे उखिबा माना मंगगा हे हेक लेबदो यारे नुसु दानाव बसे कलक पर कनम तौरी ए नुसिथोइ नंग अदुदि हेमंद्रो यारे अखोदि निसा जाबा कोइबनी असि हायरमगा नुसिथोइ परप्रप चखी ममनबि सिंगसु अदुमक लेपतुना येंगदुना लेहोखी तसेंगना महाकसु नावबु सिंगनब कुइरबनी मरक्सिदा महाकना सनाथोइदा फुखिबा अदुकिसु महाक निंगमदबदुना लैरिबनी असमना चरांगना लैरिङै तंजासिदा ममनबि सिंगना अमु हाजिलकबा अदुदा महाक तौफम खंगदुना ममनबि सिंगदा वसिन्दुना चैरमलिबनी मसिदगी नुसिथोइना नावबु वारी सानगे हादुना कोइथि थिरकलै असमना थिरकपदा कॉलेज की मनिंगलोमदा हौरिबा उ अमगी मखोंदा मखोई खरा फम्मगा लैबदो उरकपदगी नुसिथोइ परप्रप लाई असमना महांगा लाकपददी
ꯅꯥꯎꯕꯗꯨ ꯃꯥꯒꯤ ꯃꯈꯨꯠꯇ ꯒꯨꯂꯤ ꯄꯥꯏꯔꯒ ꯃꯌꯥꯗ ꯍꯨꯛꯆꯤꯟꯈꯤꯕꯗꯣ ꯅꯨꯡꯁꯤꯊꯣꯏꯅ ꯎꯍꯧꯈꯤ꯫ ꯁꯣꯝꯗꯗꯤ ꯅꯥꯎꯕ ꯀꯩꯁꯨ ꯈꯪꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄꯗ ꯅꯨꯡꯁꯤꯊꯣꯏꯗꯨ ꯂꯦꯞꯄꯒ ꯂꯩꯔꯝꯂꯤ꯫ ꯃꯗꯨꯗ ꯅꯥꯎꯕꯅ ꯅꯨꯡꯁꯤꯊꯣꯏ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ? ꯑꯩ ꯊꯤꯔꯛꯏꯔꯣ? ꯅꯨꯡꯁꯤꯊꯣꯏ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯅꯥꯎꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯂꯒ ꯀꯞꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯗꯨꯗ ꯅꯥꯎꯕꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯐꯥꯈꯤ ꯑꯗꯨꯒ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯗꯨꯗ ꯅꯨꯡꯁꯤꯊꯣꯏꯅ ꯌꯥꯔꯦ, ꯅꯪꯕꯨ ꯑꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ, ꯑꯐꯕꯅꯤ ꯈꯜꯂꯨꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ꯫ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯔꯦꯗꯅ꯫ ꯅꯨꯡꯁꯤꯊꯣꯏ, ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏꯕ, ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯏꯃꯥꯟꯅꯕꯅ ꯍꯥꯏꯕꯗꯨꯗ ꯑꯩ ꯁꯨꯝ ꯇꯦꯁ ꯇꯧꯔꯨꯕꯅꯦꯕ, ꯑꯩ ꯃꯇꯨꯡ ꯇꯧꯔꯔꯣꯏꯕ꯫ ꯌꯥꯔꯦ, ꯉꯁꯤꯗꯒꯤ ꯏꯕꯥꯅꯤ ꯂꯣꯏꯅꯔꯕꯅꯤ꯫ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯀꯔꯤꯝꯇ ꯍꯥꯏꯔꯛꯀꯅꯨ꯫ ꯅꯪꯒꯨꯝꯕ ꯅꯤꯁꯥ ꯆꯥꯕ ꯑꯣꯛꯇꯕ ꯑꯃꯗ ꯑꯩꯅ ꯂꯩꯒꯗꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤꯊꯣꯏꯅ ꯅꯥꯎꯕꯗ ꯆꯩꯔꯝꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯑꯁꯨꯝ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯁꯅꯥꯊꯣꯏꯅ ꯀ꯭ꯂꯥꯁꯔꯨꯝ ꯑꯃꯗ ꯋꯥ ꯉꯥꯡꯕ ꯇꯥꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯉꯥꯡꯅꯔꯤꯕꯗꯣ ꯇꯥꯔꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯏꯇꯥꯎ, ꯑꯗꯨꯗꯤ ꯏꯁꯩ ꯍꯥꯏꯕꯗꯣ ꯍꯧꯔꯣ, ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯁꯛꯄ ꯏꯁꯩꯗꯣ ꯇꯥꯅꯤꯡꯉꯦꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯌꯥ ꯂꯥꯡꯅꯔꯛꯏ꯫ ꯃꯗꯨꯗ ꯁꯅꯥꯊꯣꯏꯅ ꯍꯣꯏ, ꯑꯩ ꯁꯛꯆꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯏꯁꯩ ꯁꯛꯂꯛꯏ꯫ ꯁꯅꯥꯊꯣꯏꯅ ꯁꯛꯂꯤꯕ ꯏꯁꯩ ꯑꯗꯨ ꯇꯥꯔꯒ ꯁꯣꯝꯗ ꯅꯤꯡꯉꯝꯗꯕ ꯃꯩꯅ ꯆꯥꯛꯂꯤꯕ ꯅꯨꯡꯁꯤꯊꯣꯏ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯤ꯫ ꯁꯅꯥꯊꯣꯏꯗ ꯑꯃꯨꯛꯇꯪ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯁꯦꯡꯗꯣꯛꯆꯕ ꯄꯥꯝꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯃ ꯆꯥꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯅꯥꯊꯣꯏꯗꯨ ꯃꯌꯨꯝꯗ ꯍꯟꯅꯕꯒꯤ ꯃꯍꯥꯛ ꯃꯌꯥꯝꯗ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯟꯅꯕꯒꯤ ꯊꯣꯔꯛꯏ꯫ ꯃꯗꯨꯗ ꯁꯅꯥꯊꯣꯏꯗꯨ ꯊꯣꯡꯖꯤꯟꯄꯥꯟꯗ ꯃꯈꯣꯡ ꯂꯧꯁꯤꯟꯗꯨꯅ ꯃꯍꯥꯛ ꯇꯨꯁꯟꯒꯦ ꯇꯧꯏ꯫ ꯃꯗꯨꯗ ꯏꯆꯟꯅ ꯉꯥꯛꯍꯧꯕꯗꯒꯤ ꯇꯨꯕꯃꯛꯇꯤ ꯇꯨꯍꯧꯗ꯭ꯔꯤ꯫ ꯃꯗꯨꯗ ꯃꯌꯥꯝꯅ ꯈꯨꯕꯥꯛ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯈꯨꯔꯗꯨꯅ ꯏꯆꯟꯗ ꯏꯆꯟ, ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯅꯥꯊꯣꯏꯒꯤ ꯆꯩꯁꯨ ꯑꯣꯏꯕꯤꯌꯨꯀꯣ ꯍꯥꯏꯗꯨꯅ ꯅꯣꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯏꯆꯟꯅ ꯁꯅꯥꯊꯣꯏꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯈꯤ꯫ ꯃꯗꯨꯗ ꯁꯣꯝꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯤꯕ ꯅꯨꯡꯁꯤꯊꯣꯏꯗꯤ ꯄꯦꯟꯖꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯅꯤꯊꯣꯏꯗꯨ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯂꯥꯛꯏ ꯑꯗꯨꯒ ꯁꯅꯥꯊꯣꯏꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯆꯦꯊꯤ ꯑꯃ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯆꯠꯈ꯭ꯔꯦ꯫ ꯃꯗꯨꯗ ꯅꯨꯡꯁꯤꯊꯣꯏꯅ ꯆꯦꯊꯤ ꯑꯗꯣ ꯄꯥꯏꯗꯨꯅ ꯁꯅꯥꯊꯣꯏ ꯑꯃꯗꯤ ꯏꯆꯟ ꯃꯈꯣꯏ ꯑꯅꯤꯒ ꯂꯣꯏꯅꯅ ꯃꯌꯥꯝꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤꯊꯣꯏꯅ ꯃꯌꯥꯝ ꯆꯠꯈꯤꯕ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯈꯔꯅ ꯅꯨꯡꯁꯤꯊꯣꯏ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯔꯥꯡꯅ ꯊꯨꯝꯍꯠꯂꯕ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯤꯠꯅ ꯑꯅꯤꯗꯨꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯌꯦꯡꯉꯛꯑꯒ ꯃꯍꯥꯛ ꯇꯁꯦꯡꯅ ꯈꯥꯝꯕ ꯉꯝꯗꯕ ꯄꯤꯔꯥꯡ ꯆꯤꯟꯊꯗꯨꯅ ꯀꯞꯂꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯀ꯭ꯂꯥꯁꯔꯨꯝꯗ ꯄꯨꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯊꯤꯟꯖꯤꯟꯕꯤꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯥꯎꯕꯗꯨ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗ ꯄꯔꯞ ꯆꯪꯉꯛꯏ ꯑꯗꯨꯒ ꯅꯨꯡꯁꯤꯊꯣꯏ, ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯕꯅꯤ, ꯅꯠꯇꯦ, ꯂꯥꯜꯂꯦ ꯍꯥꯏꯔꯒ ꯁꯨꯝ ꯀꯞꯄꯤꯁꯤꯕꯨ ꯅꯃꯥꯏꯗꯨ ꯀꯥꯏꯗ꯭ꯔꯣ? ꯅꯥꯎꯕꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯨꯡꯁꯤꯊꯣꯏ ꯅꯥꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅ ꯐꯠ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯩꯒꯤ ꯃꯤꯡ ꯍꯦꯛꯇ ꯄꯟꯕ ꯌꯥꯕ꯭ꯔꯣ? ꯅꯪ ꯑꯩꯒꯤ ꯀꯅꯥꯅꯣ? ꯀꯔꯤ ꯑꯣꯏꯔꯤꯒꯦ? ꯍꯨꯏ ꯁꯥꯗꯅ ꯑꯩꯒꯤ ꯏꯇꯨꯡ ꯀꯣꯏꯅ ꯏꯟꯅꯔꯤꯗꯨꯕꯨ ꯀꯔꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯦ ꯈꯜꯂꯤꯕꯅꯣ? ꯅꯨꯡꯁꯤꯊꯣꯏ, ꯅꯪ ꯉꯁꯤꯗꯤ ꯅꯪ ꯌꯥꯝ ꯍꯩꯒꯠꯂꯦꯅꯦ ꯍꯥ? ꯍꯣꯏ, ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯙꯞꯇꯨꯗ ꯑꯩꯅ ꯀꯤꯒꯗꯕ ꯅꯠꯇꯦ꯫ ꯂꯥꯛꯑꯣ, ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯧꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯎꯕꯅ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯗꯣ ꯄꯥꯏꯔꯒ ꯆꯤꯡꯈꯤ꯫ ꯃꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥ ꯄꯨꯝꯕ ꯇꯨꯝꯍꯠꯂꯕ ꯅꯨꯡꯁꯤꯊꯣꯏꯅ ꯅꯥꯎꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯑꯃꯨꯛꯀꯁꯨ ꯊꯥꯈꯤ꯫ ꯃꯗꯨꯗ ꯃꯌꯥꯝ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯥꯝꯗꯣꯛꯈꯤ꯫ ꯃꯗꯨꯗ ꯅꯥꯎꯕꯗꯨ ꯅꯨꯡꯁꯤꯊꯣꯏꯗ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯡꯁꯤꯊꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯂꯒ ꯂꯩ ꯑꯗꯨꯒ ꯉꯁꯥꯏ ꯃꯅꯤꯊꯣꯏꯅ ꯄꯤꯔꯝꯕ ꯆꯦꯊꯤ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯈꯤ꯫ ꯃꯗꯨꯗ ꯁꯅꯥꯊꯣꯏꯅ ꯅꯨꯡꯁꯤꯊꯣꯏ, ꯑꯩꯅ ꯅꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯈꯤꯕꯗꯣ ꯑꯩꯒꯤ ꯇꯁꯦꯡꯅ ꯑꯁꯣꯏꯕꯅꯤ꯫ ꯑꯩꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅ ꯏꯀꯥꯏꯕꯁꯤ ꯐꯪꯖꯕꯅꯤ꯫ ꯑꯩꯗꯤ ꯂꯥꯏꯔ ꯃꯆꯥꯅꯤ, ꯏꯁꯥꯁꯨ ꯐꯤꯕꯝ ꯆꯥꯗꯦ꯫ ꯃꯄꯥ ꯌꯥꯎꯗꯅ ꯌꯣꯛꯄ ꯃꯆꯥ ꯑꯩꯅꯕꯨ ꯀꯌꯥꯝ ꯐꯔꯨꯅꯤ, ꯅꯠꯇ꯭ꯔꯅꯦ? ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯑꯩꯗꯤ ꯊꯥꯖ ꯅꯪꯒꯤ ꯅꯉꯥꯜꯗ ꯉꯥꯎꯖꯕ ꯅꯨꯡꯉꯤꯟꯅꯤ꯫ ꯁꯤꯗꯒꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏꯗ, ꯀꯔꯤꯝꯇꯁꯨ ꯍꯥꯏꯔꯔꯣꯏ꯫
ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯐꯕ ꯃꯤ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯑꯩꯒꯨꯝꯕ ꯎ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯃꯤꯁꯛ ꯊꯦꯡꯅꯗꯕ ꯑꯣꯏꯕꯤꯌꯨ ꯐꯔꯦ ꯑꯩꯒꯤ ꯑꯉꯧꯕꯒꯤ ꯆꯣꯏꯜ ꯑꯁꯤꯕꯨ ꯇꯥꯕꯤꯕ ꯄꯥꯕꯤꯕ ꯃꯄꯣꯛ ꯑꯁꯤꯒꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏꯗꯕ ꯂꯃꯟ ꯇꯣꯟꯁꯤꯟꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗ ꯍꯪꯖꯅꯤꯡꯕ ꯋꯥꯍꯪꯗꯤ ꯅꯨꯡꯁꯤꯊꯣꯏ ꯅꯪ ꯇꯁꯦꯡꯅ ꯑꯩꯁꯦ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯈꯤꯗꯕ꯭ꯔꯥ ꯆꯦꯊꯤꯒꯤ ꯋꯥꯔꯣꯜꯗꯨ ꯄꯥꯔꯨꯕꯗ ꯅꯨꯡꯁꯤꯊꯣꯏ ꯍꯥꯏꯐꯝ ꯈꯪꯗꯦ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯩ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯣꯕꯥꯏꯜ ꯑꯗꯨ ꯄꯥꯏꯔꯒ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯊꯣꯝꯖꯤꯟꯈꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯏ ꯑꯗꯨꯕꯨ ꯅꯨꯡꯁꯤꯊꯣꯏ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯃꯍꯥꯛ ꯕꯥꯠꯔꯨꯝꯗ ꯆꯪꯈ꯭ꯔꯤ ꯃꯌꯥꯝꯗꯨ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯉꯛꯇꯨꯅ ꯌꯦꯡꯅꯩ ꯁꯣꯝꯗꯅ ꯅꯨꯡꯁꯤꯊꯣꯏ ꯕꯥꯠꯔꯨꯝꯒꯤ ꯏꯁꯤꯡ ꯑꯗꯨ ꯊꯥꯔꯒ ꯃꯀꯣꯛꯀ ꯇꯥꯍꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯄꯦꯟꯅ ꯀꯞꯆꯔꯛꯏ ꯑꯁꯨꯝꯅ ꯅꯨꯡꯁꯤꯊꯣꯏꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯅꯝꯃ ꯁꯣꯕꯤꯇꯥꯗꯨ ꯕꯥꯠꯔꯨꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯅꯨꯡꯁꯤꯊꯣꯏꯕꯨ ꯀꯧꯔꯛꯏ ꯅꯨꯡꯁꯤꯊꯣꯏ ꯅꯨꯡꯁꯤꯊꯣꯏ ꯅꯪ ꯀꯩꯗꯧꯔꯦ ꯍꯥ ꯁꯦ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯇꯥꯕ꯭ꯔꯣ ꯅꯨꯡꯁꯤꯊꯣꯏ ꯏꯅꯝꯃ ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯍꯨꯃꯥꯡ ꯁꯧꯕꯗꯨꯗ ꯏꯔꯨꯖꯔꯝꯕꯅꯦ ꯍꯣꯏꯅꯦ ꯑꯗꯣ ꯁꯦ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯑꯩ ꯂꯣꯏꯔꯒ ꯊꯣꯔꯛꯑꯒꯦ ꯏꯅꯝꯃ ꯉꯥꯏꯈꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯥꯒꯤ ꯃꯤꯡꯁꯦꯜ ꯊꯨꯒꯥꯏꯔꯝꯃꯤꯁꯦ ꯍꯥ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦ ꯏꯅꯝꯃ ꯑꯩ ꯁꯣꯏꯕꯗꯒꯤ ꯇꯧꯕꯅꯦ ꯑꯗꯣ ꯇꯥꯃꯣꯆꯧꯗ ꯑꯃ ꯂꯩꯍꯜꯂꯣ ꯍꯥꯏ ꯂꯩꯕꯗꯤ ꯑꯔꯥꯏꯕꯅꯤꯅꯦ ꯅꯪꯅ ꯃꯤꯡꯁꯦꯜꯗꯨꯗ ꯇꯥꯏꯅꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯅꯦ ꯑꯁ ꯑꯩ ꯈꯪꯗ꯭ꯔꯦ ꯏꯅꯝꯃ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕ ꯃꯁꯤꯗꯤ ꯍꯥꯏ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯎ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯅꯝ ꯑꯗꯨ ꯆꯠꯈ꯭ꯔꯤ ꯁꯣꯝꯗ ꯅꯨꯡꯁꯤꯊꯣꯏꯗꯨ ꯕꯥꯠꯔꯨꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯞꯄ ꯌꯥꯕ ꯀꯞꯂꯕ ꯃꯇꯨꯡ ꯃꯍꯥꯛ ꯕꯥꯠꯔꯨꯝꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯂꯒ ꯃꯐꯤ ꯍꯣꯡꯗꯣꯛꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯇꯨꯝꯗꯨꯅ ꯂꯩ ꯉꯍꯥꯟ ꯃꯈꯩ ꯇꯧꯗꯕ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯌꯥꯝꯗꯣ ꯏꯄꯥ ꯄꯥꯈꯠꯅꯩ ꯑꯁꯨꯝꯅ ꯅꯨꯡꯁꯤꯊꯣꯏꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯃꯃꯥ ꯃꯅꯝꯃ ꯂꯥꯛꯇꯨꯅ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯔꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯊꯣꯏꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯁꯤꯗꯒꯤ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯃꯥꯅ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯐꯣꯟ ꯇꯧꯗꯨꯅ ꯅꯨꯡꯁꯤꯊꯣꯏꯁꯤ ꯀꯔꯤ ꯇꯧꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯗꯨꯗ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯀꯣꯂꯦꯖꯇ ꯊꯣꯛꯈꯤꯕꯁꯤꯡ ꯑꯃꯗꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯇꯝꯂꯛꯈꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯃꯇꯨꯡ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯅꯝꯃ ꯑꯃꯗꯤ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯊꯦꯝꯖꯤꯟꯕꯤꯈꯤ ꯑꯁꯨꯝꯅ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯁꯅꯥꯊꯣꯏꯗꯨ ꯃꯄꯥꯟ ꯂꯝꯗ ꯃꯥꯒꯤ ꯃꯥꯃꯣꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕꯒꯤ ꯁꯦꯝ ꯁꯥꯔꯛꯂꯤ ꯑꯗꯨꯒ ꯏꯆꯟ ꯑꯃꯗꯤ ꯃꯅꯤꯊꯣꯏꯁꯨ ꯂꯥꯛꯇꯨꯅ ꯁꯅꯥꯊꯣꯏꯅ ꯆꯠꯅꯕꯒꯤ ꯁꯦꯝ ꯁꯥꯔꯤꯕꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯔꯤ ꯑꯁꯨꯝꯅ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯕ ꯃꯇꯨꯡ ꯁꯅꯥꯊꯣꯏ ꯏꯆꯟ ꯃꯅꯤꯊꯣꯏ ꯑꯃꯗꯤ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥ ꯃꯈꯣꯏ ꯃꯔꯤ ꯏꯌꯥꯔꯄꯣꯔꯠꯇ ꯂꯥꯛꯂꯤ ꯁꯣꯝꯗ ꯅꯨꯡꯁꯤꯊꯣꯏꯁꯨ ꯁꯅꯥꯊꯣꯏꯕꯨ ꯑꯃꯨꯛꯇꯪ ꯎꯅꯖꯗꯨꯅ ꯃꯥꯅ ꯂꯥꯟꯈꯤꯕꯁꯤꯡ ꯑꯗꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛꯁꯨ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯁꯅꯥꯊꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯁꯅꯥꯊꯣꯏꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯗꯨꯗ ꯅꯨꯡꯁꯤꯊꯣꯏꯅ ꯁꯅꯥꯊꯣꯏ ꯍꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯤ ꯑꯃꯗ ꯁꯅꯥꯊꯣꯏ ꯍꯣꯏ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯅ ꯍꯪꯈꯤ ꯃꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯉꯁꯤ ꯃꯄꯥꯟ ꯂꯝꯗ ꯂꯥꯌꯦꯡꯕ ꯆꯠꯅꯕꯒꯤ ꯏꯌꯥꯔꯄꯣꯔꯠꯇ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯡꯁꯤꯊꯣꯏ ꯏꯌꯥꯔꯄꯣꯔꯠ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯏꯌꯥꯔꯄꯣꯔꯠ ꯌꯧꯔꯛꯄꯗ ꯄ꯭ꯂꯦꯟ ꯑꯃ ꯄꯥꯏꯈꯠꯈꯤꯕꯗꯣ ꯎꯈꯤ ꯅꯨꯡꯁꯤꯊꯣꯏ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯏꯌꯥꯔꯄꯣꯔꯠ ꯂꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯄꯗ ꯏꯆꯟ ꯑꯃꯗꯤ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥ ꯑꯗꯣ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯊꯣꯔꯛꯄ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯅꯨꯡꯁꯤꯊꯣꯏꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯏꯆꯟ ꯗ ꯁꯅꯥꯊꯣꯏ ꯆꯠꯈ꯭ꯔꯕ꯭ꯔꯣ ꯑꯩ ꯃꯥꯒ ꯑꯃꯨꯛꯇꯪ ꯎꯅꯒꯦ ꯁꯣ ꯄ꯭ꯂꯤꯖ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯅꯨꯡꯁꯤꯊꯣꯏ ꯅꯪ ꯈꯤꯇꯪ ꯊꯦꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯄꯥꯏꯈꯤꯕ ꯐ꯭ꯂꯥꯏꯠꯇꯣ ꯗꯥ ꯁꯅꯥꯊꯣꯏ ꯌꯥꯎꯈ꯭ꯔꯕꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯡꯁꯤꯊꯣꯏ ꯌꯥꯝꯅ ꯄꯦꯟꯖꯈꯤꯗꯦ ꯇꯁꯦꯡꯅ ꯃꯍꯥꯛꯇꯤ ꯁꯅꯥꯊꯣꯏꯅ ꯆꯠꯀꯗꯕ ꯅꯨꯃꯤꯠꯇꯨ ꯈꯪꯍꯧꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯁꯅꯥꯊꯣꯏꯒ ꯊꯦꯡꯅꯈꯤꯗꯦ ꯅꯨꯡꯁꯤꯊꯣꯏ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯀꯞꯂꯒ ꯆꯠꯈꯤꯒꯦ ꯇꯧꯏ ꯃꯗꯨꯗ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥꯅ ꯏꯕꯦꯝꯃ ꯅꯪꯅ ꯀꯅꯥ ꯃꯗꯨꯗ ꯏꯆꯟꯅ ꯏꯃꯥ ꯃꯥꯁꯤ ꯑꯩꯈꯣꯏ ꯀꯣꯂꯦꯖꯇ ꯇꯝꯃꯤꯟꯅꯕꯅꯤ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ ꯏꯃꯥ ꯅꯨꯡꯁꯤꯊꯣꯏ ꯅꯠꯇꯦ ꯏꯃꯥ ꯅꯨꯡꯁꯤꯔꯩ ꯀꯧꯕꯅꯤ ꯏꯃꯥ ꯑꯣ ꯏꯕꯦꯝꯃ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯍꯌꯦꯡ ꯃꯥꯅ ꯐꯔꯒ ꯊꯣꯛꯂꯛꯂꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯨꯜꯂꯒ ꯂꯣꯏꯔꯦꯗꯅꯀꯣ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯆꯠꯅꯅꯕ ꯊꯣꯛꯂꯤꯕꯅꯤ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ
asomna hanaduna makoi punna thokminnarakli aduga ichanga sanathoigi mamagadi makoina tonglakpa gari aduda adumak chatkhri adubu nungsi thoidi sanathoina tongduna paikhiba flight adugi maikai jengduna mapi sinthaduna leiri dasna thoi nang pharaga haluko nangna pharaga halakpada nangi wahangdugi pakhum aina soidana pigani ai dana halapado ngairamgaduni ko asomna nusi thoidu sana thoina chakkiba maikai ado yenglamlaga kapna jumlomda gari do asum thori mahakna asumna thorokpada traffic jam oibana maram oiraga gari singdo khamdun leiri adubu nusi thoidi wakhal amada manglaga lakpana mayamna khamlibadu udabagum tawki maramatuna mahak asum thojillakpada karomdagi no khanghaudana nakan amadagi thojillakpa okto amana thombadagi mahak kyan adumak mangkhri adubu mahak sibamakti sihaudri mahakna kyan lakpada mahak hospital da leiramki magi manakta mama amadi manam masu leiramki maduda nusi thoina ai karamna sida leiramlibuno haina hangi maduda mamana accident thokpadagi mafam masida layeng lamlibani haiduna khungki maduda nusi thoina mabu kanana pukallamlibano haina hangaki maduda nusi thoiki mamana mayamna pukalambani haina khungki madugi matung nusi thoisu yamna sokpan natte haiduna yumda putharakle numit adugi numidangni manithoi amati isan phonda wari sanari damani thoi dasana thoidu tungkhrabo tungkhre madi ngasaina he jorpaga ko ngawi haiduna dum tungkhrabani adu nangbu chak charabo hoi chari adu damani thoi ngasai nusi thoido airport ta mala ami ha madi karigi laiba ati kedogi harijano khangdi aduda imanane kanano na hangi ada isu ngahaktangdudi khumpham khangadana nusire kawi na hajin khrabani adudi nangdi karigi hajiliba asembedo haidoga imana nusi thoigi khajai tha lawduda bak lawna sesiladi kayam pini ho adu aisu khangdana imadane nusire kawi dana haiba amuk phuruni haidana masak khangdasu mamingdi khangbani mingdu hairodi pharak taroidro khana chena thoga mayam kumai hoinabro oh phare kuk lebi noi gane kuk lekta wai khoi gadi kadai manana kadage ado thamagi tumning bana khoro kholeba hoi damani thoi tummo ado bawa tum pharu ko phawkadi kaino nang khonjal tadradi somda leibi yaroi damani thoi sidiba thamagi ko dudi hoine asomna hainaraga san amati mani thoi phodu thamlaki maduda mani thoina khali isan nangbu aina kaya da nusijaba aduga nangladi aigi nusibase khangbidre adubu aina di nangbu adugi mati nusikini nangi momono pa maithungse nimit khudingi yengduna tumlibani ngasisu tumage ko asomna mani thoina ijangi college ta kapkhiba photo ato yengduna adumak tumki nimit adugi matung tarahomdoi ni suba nimit ki numidangni bentar amata nawba amadi magi manaba kharaga punduna yu thakli maduda nawbagi manaba amana nawbada bai nusi thoidu haujingni hena phajare he mana nanga kaina ba haibasi nakhutagi manimta perfect lawba ma ta khibagumbani hanadi mana aikoigi guli lebirambani haujikti ma laitrabani aikoi awaba ma woire base bai kamdona mana aikoigi guli leiba madi yamna samjabani aikoina tatpa tawraga ima nare khara haijan larik lege khara haijan sen lokthoga guli jaba natrone bai hai maiko guli jaba haigadaba nati guli yotpa haigadabani sumi bai na haido mana sendu puthok amdradi aikoi saroida ha mana aikoi se manghalambane ba mayamna sanari wadu tabata nawra yare bai mayam punamakse aikoi ne udaba aduna thoibani yam kaje rakhini ima ipa phawbane matat tan rakhini yam wali bai nawba nang na haidu lale haibadi nati adubu nusi thoine nangbu hundu ambadi nangbu nisa sai phati haidana hundu banati adudi karigi nang nadi buduni na khangoi ase ai haigase hauji chana thoidu mapalamda layeng ba chatkhadana ha
ꯑꯁꯤ ꯆꯠꯈ꯭ꯔꯦꯕ ꯃꯥꯗꯤ ꯑꯆꯧꯕ ꯊꯕꯛ ꯑꯃꯁꯨ ꯇꯧꯔꯒ ꯊꯣꯔꯛꯑꯅꯤꯅ ꯍꯥꯏꯕꯅꯤ ꯀꯔꯤ ꯄꯤꯖꯥ ꯐꯤꯂꯝꯒꯤ ꯀꯥꯏꯀꯨ ꯑꯣꯏꯕ ꯊꯕꯛꯇꯨꯕꯨ ꯀꯔꯤꯕ ꯚꯥꯏ ꯑꯣ ꯑꯦꯝ ꯁꯤ ꯑꯦꯁ ꯍꯣ ꯑꯦꯝ ꯁꯤ ꯑꯦꯁ ꯑꯦ ꯉꯥꯏꯈꯣꯅꯦ ꯑꯦꯝ ꯁꯤ ꯑꯦꯁ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯚꯥꯏ ꯅꯪ ꯑꯗꯨ ꯈꯪꯗ꯭ꯔꯣ ꯈꯪꯗꯦ ꯑꯩ ꯍꯥꯏꯒꯦꯁꯦ ꯑꯦꯝ ꯁꯤ ꯑꯦꯁ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯤ ꯀꯣꯏꯂꯥ ꯁꯥꯔꯚꯤꯁ ꯍꯥꯏꯕ ꯑꯣ ꯑꯗꯨ ꯍꯥꯏꯕ ꯑꯣꯏꯔꯦ ꯑꯗꯨꯒꯤ ꯊꯕꯛꯇꯨ ꯑꯣꯏꯔꯒ ꯂꯥꯛꯑꯅꯤꯅ ꯍꯥꯏꯕꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯅꯥꯊꯣꯏꯗꯨ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯅꯤ ꯍꯥꯏꯗꯅ ꯚꯥꯏ ꯅꯥꯎꯕ ꯅꯪ ꯀꯥꯎꯊꯣꯛꯑꯝꯃꯒ ꯆꯠꯈꯤꯕꯅꯤꯅꯦ ꯚꯥꯏ ꯅꯪꯗꯤ ꯑꯗꯨ ꯀꯃꯥꯏ ꯈꯪꯉꯤꯕ ꯑꯩ ꯍꯥꯏꯒꯦꯁꯦ ꯁꯅꯥꯊꯣꯏꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯅꯨꯡꯁꯤꯊꯣꯏ ꯏꯌꯥꯔꯄꯣꯔꯠꯇ ꯁꯅꯥꯊꯣꯏ ꯊꯤꯟꯕ ꯌꯥꯎꯏ ꯃꯗꯨ ꯑꯩꯅ ꯏꯌꯥꯝꯕ ꯍꯥꯕꯗꯨꯜꯒꯤ ꯃꯅꯥꯛꯇꯒꯤ ꯄꯣꯠ ꯂꯧꯔꯨꯔꯒ ꯍꯜꯂꯛꯄꯗ ꯊꯦꯡꯅꯩꯅꯤ ꯃꯥꯅꯒ ꯁꯅꯥꯊꯣꯏꯅ ꯄꯥꯏꯈꯤꯕ ꯄ꯭ꯂꯦꯟꯗꯨ ꯌꯦꯡꯉꯒ ꯀꯞꯄꯒ ꯃꯌꯨꯝ ꯍꯟꯈꯤꯕꯗꯣ ꯑꯩ ꯃꯤꯠꯃꯛꯅ ꯎꯍꯧꯔꯤꯕꯅꯤ ꯚꯥꯏ ꯑꯗꯨꯅ ꯚꯥꯏ ꯃꯥꯅ ꯅꯪ ꯀꯥꯎꯊꯣꯛꯑꯝꯃꯤꯁꯦ ꯁꯅꯥꯊꯣꯏ ꯅꯨꯡꯁꯤꯕꯒꯤꯅꯤ ꯅꯤꯁꯥ ꯆꯥꯕꯒꯤ ꯑꯣꯏꯔꯝꯖꯩꯔ ꯚꯥꯏ ꯑꯣ ꯃꯥꯗꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯊꯤꯕ ꯑꯣꯏꯔꯦ ꯐꯩ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯥꯅ ꯂꯨꯅ ꯈꯟꯖꯔꯤꯕ ꯁꯅꯥꯊꯣꯏꯁꯦ ꯑꯩꯅ ꯍꯥꯠꯄ ꯇꯥꯔꯦꯗꯅ ꯀꯃꯥꯏ ꯍꯥꯠꯇꯣꯏꯕ ꯑꯣꯏꯔꯣꯏ ꯀꯣ ꯍꯟꯗꯛ ꯃꯥꯅ ꯊꯣꯔꯛꯄꯗꯗꯤꯅꯦ ꯃꯃꯤꯠꯁꯨ ꯎꯔꯅꯤ ꯐꯨꯅꯔꯦ ꯃꯥꯅ ꯉꯝꯅꯤ ꯅꯪ ꯑꯣꯏꯅ ꯑꯃꯨꯛ ꯁꯣꯛꯀꯅꯤꯅꯦꯀꯣ ꯍꯦꯔꯥ ꯚꯥꯏ ꯅꯨꯄꯥ ꯃꯆꯥꯅꯤ ꯐꯥꯒꯤꯔꯣꯏꯁꯦ ꯆꯍꯤ 2 ꯍꯦꯟꯅ ꯐꯥꯔꯁ ꯁꯦꯃꯤꯁꯇꯔ ꯀꯥꯔꯤꯉꯩꯗꯒꯤ ꯅꯨꯡꯁꯤꯔꯕꯅꯤ ꯑꯩꯅ ꯍꯥꯠꯂꯅꯤ ꯍꯥꯏꯔꯗꯤ ꯍꯥꯠꯂꯗꯕꯅꯤ ꯌꯥꯔꯁꯦ ꯕꯤꯍꯥꯔꯤ ꯑꯝꯇ ꯐꯝꯃꯨꯁꯦ ꯃꯤ ꯂꯣꯏ ꯌꯦꯡꯉꯛꯏꯃꯤ ꯀꯥꯟꯗꯦ ꯍꯌꯦꯡ ꯅꯨꯡꯁꯤꯊꯣꯏꯗꯨ ꯀꯣꯂꯦꯖ ꯂꯥꯛꯀꯅꯤꯗꯅ ꯑꯗꯨꯗ ꯃꯥꯁꯤ ꯐꯥꯔꯁꯤ ꯑꯗꯨꯒ ꯃꯁꯥꯅ ꯌꯥꯔꯦ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯁꯨꯡꯊꯥ ꯊꯥꯗꯣꯛꯑꯣꯏꯗꯕꯅꯤ ꯃꯁꯥꯅ ꯌꯥꯔꯦ ꯍꯥꯏꯔꯀꯥꯟꯗ ꯊꯥꯗꯣꯛꯀꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯚꯥꯏ ꯅꯥꯎꯕ ꯅꯨꯡꯁꯤꯊꯣꯏꯁꯤ ꯅꯪꯒꯤ ꯑꯗꯨꯝ ꯑꯣꯏꯔꯦꯗꯅ ꯌꯥꯏ ꯚꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯍꯥꯏꯖꯜꯂꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯨꯡꯁꯤꯊꯣꯏꯕꯨ ꯐꯥꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯅꯈꯤ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ ꯃꯇꯝꯗꯨ ꯀꯣꯂꯦꯖ ꯀꯥꯅꯔꯛꯄ ꯃꯇꯝꯅꯤ ꯃꯅꯤꯊꯣꯏꯗꯨ ꯗꯨꯀꯥꯟꯗꯒꯤ ꯀꯣꯂꯣꯝ ꯑꯃ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯗꯨꯀꯥꯟ ꯃꯃꯥꯡ ꯑꯃꯗ ꯂꯦꯞꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯡꯁꯤꯊꯣꯏꯗꯨ ꯄꯔꯞ ꯆꯪꯏ ꯑꯗꯨꯒ ꯃꯅꯤꯊꯣꯏ ꯀꯩ ꯂꯩꯔꯝꯃꯤꯅꯣ ꯑꯩꯔꯣ ꯀꯣꯂꯣꯝ ꯂꯩꯔꯝꯃꯤꯅꯦ ꯑꯣ ꯑꯗꯨ ꯁꯅꯥꯊꯣꯏꯗꯨ ꯑꯥꯗ ꯐꯖꯅ ꯂꯩꯍꯧꯔꯕꯣ ꯂꯩꯍꯧꯔꯦ ꯑꯗꯨꯗꯤ ꯆꯠꯂꯦꯀꯣ ꯑꯝꯇ ꯉꯥꯏꯈꯣ ꯃꯅꯤꯊꯣꯏ ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯃꯥꯒꯤ ꯅꯝꯕꯔ ꯂꯩꯔꯒꯗꯤ ꯑꯝꯇ ꯄꯤꯔꯛꯎꯕ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ ꯁꯨꯝ ꯋꯥ ꯑꯃ ꯍꯪꯅꯤꯡꯕ ꯃꯥ ꯊꯣꯔꯛꯑꯒ ꯍꯥꯏꯌꯣ ꯌꯥꯏꯗꯅ ꯔꯘꯨ ngasi di kulit ngalida ngai kho chamina se nusi kuna sanara sigo du di ai chalage he asomna mani thoidu college room da chatki madu yeng duna nusi thoido mahaksu college room da asum lai asomna mahanga lakpada nawbudu phat laga mamang da thachil lai aduga nusi thoi nang ayu ngapi bangam lo hairo kayo nang tawse hando ai chitke oi inthu mine adudi makot chekta farage asomna nawbra nusi makut ado phaduna jalubata nusi thoina kaino toliba sibo haiduna makutto phat kanthuaga nawbagi mamaida khupang thaki matamadu da nawbagi mamanaba te su sensil latuna nusi thoibu pharana ba honar i tawriba singdu college karakpa miyoi singna uribani maramaduna mayam sensil latuna nawbu hoigi kalbu ado phaduna phurami maraksida mani thoisu yauribani tholiba thodok asida nusi thoidi ikaibana loirabani masidiki pawadu mathang tanaratuna nusi thoigi yumgi ahallaman laklei aduga nawbu hoigi kangbupu college tagi tanthokadabani haduna akanba pressure pirakpadagi nawba amadi nawbagi khongbu ado college tagi tanthokhi thodok asigi matung nawbu hoigi kangbutu amukhana ukhidrei masigi matung sahi khara haukhri haujikti sanathoi mamichu phajana uri aduga mahana thakiba MCS exam adusu mai pakle nungairaba pausing asiga lunana sanathoi matam kuina hunduk lamlaba mama lebak manipur da amu halakhi amati mana sin songduna sanajakhiba
ꯃꯜꯂꯕ ꯌꯨꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯄꯤ ꯏꯔꯥ ꯆꯦꯜꯏ ꯑꯗꯨꯕꯨ ꯏꯆꯟ ꯃꯅꯤꯊꯣꯏ ꯑꯃꯗꯤ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯥꯕꯨ ꯑꯣꯛꯄ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯅꯨꯡꯗꯥꯡ ꯑꯃ ꯁꯅꯥꯊꯣꯏꯒꯤ ꯐꯣꯟꯗ ꯑꯟꯀꯣꯟ ꯅꯝꯕꯔ ꯑꯃ ꯀꯣꯜ ꯂꯥꯛꯈꯤ ꯅꯝꯕꯔ ꯈꯪꯗꯕ ꯑꯗꯨꯗ ꯁꯅꯥꯊꯣꯏ ꯑꯍꯥꯟꯕꯗꯗꯤ ꯄꯥꯏꯈꯠꯈꯤꯗꯦ ꯑꯗꯨꯕꯨ ꯃꯦꯁꯦꯖꯇ ꯐꯣꯟ ꯑꯃꯨꯛꯇ ꯄꯥꯏꯕꯤꯔꯛꯎ ꯍꯥꯏꯅ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯛꯑꯒ ꯑꯃꯨꯛꯀꯁꯨ ꯀꯣꯜ ꯇꯧꯔꯛꯏ ꯃꯗꯨꯗ ꯁꯅꯥꯊꯣꯏꯅ ꯐꯣꯟ ꯑꯗꯨ ꯋꯥꯈꯠꯂꯒ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯍꯥꯏꯅ ꯍꯪꯈꯤ ꯃꯗꯨꯗ ꯅꯨꯡꯍꯤꯡꯅꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯗꯥ ꯁꯅꯥꯊꯣꯏ ꯑꯩꯅꯤ ꯅꯨꯡꯁꯤꯊꯣꯏꯅꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯃꯤꯡ ꯑꯗꯨꯒ ꯇꯥꯕꯗ ꯁꯅꯥꯊꯣꯏ ꯋꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯃꯗꯨꯗ ꯅꯨꯡꯁꯤꯊꯣꯏꯅ ꯃꯈꯥ ꯇꯥꯅ ꯗꯥ ꯁꯅꯥꯊꯣꯏ ꯑꯩ ꯗꯥ ꯁꯅꯥꯊꯣꯏꯗ ꯋꯥ ꯈꯔ ꯍꯥꯏꯅꯤꯡꯉꯤ ꯏꯕꯥꯅꯤ ꯑꯃꯨꯛꯇ ꯎꯅꯁꯦ ꯌꯥꯒꯗ꯭ꯔꯣ ꯃꯗꯨꯗ ꯁꯅꯥꯊꯣꯏꯅ ꯌꯥꯏ ꯀꯥꯏꯗ ꯎꯅꯁꯤꯒꯦ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯅꯨꯡꯁꯤꯊꯣꯏꯅ ꯎꯅꯒꯗꯕ ꯃꯐꯝ ꯑꯗꯣ ꯍꯥꯏꯔꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯐꯣꯟꯗꯨ ꯊꯝꯅꯔꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯤ ꯅꯨꯡꯁꯤꯊꯣꯏ ꯁꯅꯥꯊꯣꯏꯕꯨ ꯎꯅꯖꯕ ꯐꯪꯂꯒꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯣ ꯊꯧꯗꯣꯛꯂꯒ ꯁꯅꯥꯊꯣꯏꯕꯨ ꯎꯅꯕ ꯂꯥꯛꯈꯤ ꯁꯣꯝꯗꯅ ꯁꯅꯥꯊꯣꯏꯗꯨ ꯃꯥꯁꯨ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯥꯔꯖ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯃꯥꯒꯤ ꯐꯣꯟ ꯑꯗꯨꯗꯤ ꯄꯨꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯁꯅꯥꯊꯣꯏꯅ ꯆꯠꯅꯕ ꯊꯣꯔꯛꯄꯗ ꯃꯃꯥꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯅꯥꯊꯣꯏꯅ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯆꯕꯥꯟ ꯊꯥꯔꯨꯒꯦ ꯇꯧꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯑꯁꯨꯝꯅ ꯁꯅꯥꯊꯣꯏꯅ ꯆꯠꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯅꯥꯊꯣꯏꯒꯤ ꯐꯣꯟꯗ ꯀꯣꯜ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯐꯣꯟꯗꯣ ꯀꯅꯥꯃꯠꯇꯅ ꯔꯤꯁꯤꯞ ꯇꯧꯈꯤꯗꯦ ꯃꯁꯤꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥꯅ ꯋꯥꯈꯠꯂꯤ ꯃꯗꯨꯗ ꯏꯆꯟꯅ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯆꯩꯔꯛꯏ ꯃꯗꯨꯗ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥꯅ ꯑꯩꯅꯤꯅꯦ ꯃꯥꯗꯣ ꯃꯤ ꯑꯃ ꯎꯅꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯅꯦ ꯍꯥꯏꯅ ꯈꯨꯝꯈꯤ ꯃꯗꯨꯗ ꯏꯆꯟꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯤ ꯃꯗꯨꯗ ꯏꯆꯟꯅ ꯏꯃꯥ ꯀꯅꯥ ꯎꯅꯕꯅꯤ ꯍꯥꯏꯔꯝꯒꯦ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥꯅ ꯈꯪꯗꯦ ꯍꯤꯡꯆꯥꯕꯤꯒꯤ ꯆꯕꯥꯟ ꯊꯥꯔꯨꯒꯦ ꯍꯥꯏꯔꯝꯃꯤ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯅ ꯈꯨꯝꯈꯤ ꯋꯥꯗꯨ ꯍꯦꯛ ꯇꯥꯕꯗ ꯏꯆꯟ ꯐꯣꯟꯗꯨ ꯊꯝꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯁꯅꯥꯊꯣꯏꯅ ꯂꯩꯔꯝꯒꯗꯕ ꯃꯐꯝꯁꯤꯡꯗ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯏ ꯁꯣꯝꯗꯅ ꯁꯅꯥꯊꯣꯏꯅ ꯂꯦꯞꯄꯒ ꯅꯨꯡꯁꯤꯊꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯌꯦꯡꯉꯛꯄꯗ ꯅꯨꯡꯁꯤꯊꯣꯏꯅ ꯑꯩ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯈꯨꯠ ꯈꯜꯂꯛꯄ ꯑꯗꯨꯗ ꯁꯅꯥꯊꯣꯏꯅ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯁꯣꯔꯣꯛ ꯑꯗꯣ ꯂꯥꯟꯈꯤ ꯑꯁꯨꯝꯅ ꯁꯅꯥꯊꯣꯏꯅ ꯁꯣꯔꯣꯛ ꯂꯥꯜꯂꯛꯄ ꯑꯗꯣ ꯏꯆꯟꯅꯁꯨ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯏꯆꯟꯅ ꯑꯁꯤꯗ ꯂꯩꯔꯦꯅꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯖꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯌꯥꯡꯅ ꯊꯧꯔꯛꯄ ꯀꯥꯔ ꯑꯃꯅ ꯁꯅꯥꯊꯣꯏꯕꯨ ꯊꯣꯝꯒꯥꯏꯈꯤ ꯑꯗꯨꯒ ꯀꯥꯔ ꯑꯗꯣ ꯌꯥꯡꯅ ꯊꯧꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯏꯆꯟ ꯑꯃꯗꯤ ꯅꯨꯡꯁꯤꯊꯣꯏ ꯈꯣꯡꯂꯩ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯃꯗꯨꯗ ꯏꯆꯟꯅ ꯅꯨꯡꯁꯤꯊꯣꯏꯕꯨ ꯂꯥꯛꯇꯅ ꯏꯟꯊꯣꯛꯈꯤ ꯑꯗꯨꯒ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯃꯁꯤꯗ ꯊꯣꯛꯅꯕ ꯅꯪꯅ ꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯨꯝꯕ ꯗꯥ ꯁꯅꯥꯊꯣꯏꯅ ꯐꯠꯇꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯅꯪꯕꯨꯁꯨ ꯑꯩꯅ ꯍꯥꯠꯀꯗꯕꯅꯤ ꯏꯆꯟ ꯃꯁꯤꯗ ꯑꯩꯒꯤ ꯏꯔꯥꯟ ꯀꯔꯤꯅꯣ ꯑꯩꯁꯨ ꯗꯥ ꯁꯅꯥꯊꯣꯏꯕꯨ ꯋꯥꯍꯩ ꯑꯗꯨ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯃꯐꯝ ꯑꯗꯨꯗ ꯑꯦꯝꯕꯨꯂꯦꯟꯁ ꯂꯥꯛꯈꯤ ꯃꯁꯤꯗꯒꯤ ꯁꯅꯥꯊꯣꯏ ꯑꯦꯝꯕꯨꯂꯦꯟꯁꯇ ꯍꯥꯞꯀꯠꯇꯨꯅ ꯄꯨꯈꯤ ꯏꯆꯟꯁꯨ ꯑꯦꯝꯕꯨꯂꯦꯟꯁ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯅꯤꯊꯣꯏꯗꯁꯨ ꯐꯣꯟ ꯇꯧꯗꯨꯅ ꯈꯪꯍꯟꯈꯤ ꯁꯣꯝꯗ ꯅꯨꯡꯁꯤꯊꯣꯏꯁꯨ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯔꯥꯜ ꯂꯩꯔꯕ ꯑꯃꯒꯨꯝ ꯃꯅꯥꯛꯇ ꯆꯪꯁꯤꯟꯕꯗꯤ ꯉꯝꯈꯤꯗꯦ ꯍꯧꯖꯤꯛ ꯁꯅꯥꯊꯣꯏ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯤ ꯃꯁꯤꯗꯒꯤ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯗꯨꯅ ꯃꯍꯥꯛꯄꯨ ꯀꯟꯅꯅꯕ ꯀꯟꯅ ꯂꯥꯏꯀꯠꯅꯔꯤ ꯃꯗꯨꯗ ꯏ ꯕꯣꯇꯜ ꯑꯃ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯏꯆꯟꯗꯒꯤꯁꯨ ꯏ ꯄꯤꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯅꯤꯊꯣꯏ ꯑꯃꯗꯤ ꯏꯆꯟꯒꯤ ꯃꯃꯥꯍꯣꯏꯁꯨ ꯂꯥꯛꯂꯦ ꯃꯗꯨꯗ ꯏꯆꯟꯗꯤ ꯄꯨꯡꯉꯛ ꯉꯛꯏ ꯃꯗꯨꯗ ꯃꯅꯤꯊꯣꯏꯅ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯏꯆꯟꯅ ꯑꯣꯄꯔꯦꯁꯟ ꯂꯣꯏꯈ꯭ꯔꯦ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥꯁꯨ ꯂꯥꯛꯂꯦ ꯑꯗꯨꯒ ꯁꯅꯥꯊꯣꯏꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗꯒꯤ ꯏꯟꯊꯣꯔꯛꯈꯤ ꯑꯗꯨꯒ ICU ꯋꯥꯔꯗꯇ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯐꯥꯎꯕ ꯊꯝꯁꯤ ꯍꯥꯏꯗꯨꯅ ꯊꯝꯈꯤ ꯃꯁꯤꯗꯒꯤ ꯃꯅꯤꯊꯣꯏ ꯏꯆꯟ ꯑꯃꯗꯤ ꯏꯆꯟꯒꯤ ꯃꯃꯥꯍꯣꯏꯁꯨ ꯄꯨꯂꯞ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯗꯨꯗ ꯏꯆꯟꯅ ꯃꯅꯤꯊꯣꯏꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯦ ꯊꯣꯔꯛꯎ ꯍꯥꯏꯔꯛꯄꯗꯒꯤ ꯊꯣꯛꯈꯤ ꯑꯁꯨꯝꯅ ꯊꯣꯔꯛꯑꯒ ꯃꯅꯤꯊꯣꯏꯅ ꯀꯩꯗꯧꯔꯦ ꯏꯆꯟ ꯑꯁ ꯀꯃꯥꯏꯅꯅꯣ ꯅꯪꯅ ꯏꯃꯥꯍꯣꯏ ꯄꯨꯔꯛꯏꯁꯤꯕꯣ ꯍꯣ ꯑꯩꯅꯅꯦ ꯅꯣꯏꯗ ꯂꯩꯔꯤꯉꯩꯗꯅꯤ ꯅꯪꯅꯅꯦ ꯁꯅꯥꯊꯣꯏ ꯁꯣꯛꯑꯦ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯏꯗꯣ ꯑꯗꯒꯤ ꯏꯕꯥꯅꯤꯅ ꯁꯥꯟꯅꯕꯗꯣ ꯋꯥꯔꯤꯗꯣ ꯃꯨꯟꯅ ꯇꯥꯕꯗꯨꯗ ꯃꯣꯏꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯂꯥꯛꯏꯁꯤꯅꯤ ꯃꯗꯨꯗ ꯏꯆꯟꯅ ꯑꯁ ꯅꯪꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯃꯌꯥꯝꯅ ꯐꯝꯂꯤꯕ ꯑꯗꯨꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯗꯨꯗ ꯃꯅꯤꯊꯣꯏꯁꯨ ꯇꯞꯅ ꯆꯪꯁꯤꯜꯂꯤ ꯃꯗꯨꯗ ꯏꯆꯟꯒꯤ ꯃꯃꯥꯅ ꯁꯅꯥꯊꯣꯏꯒꯤ ꯃꯃꯥꯗ ꯏꯆꯦ ꯗꯥꯛꯇꯔꯅ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯀꯩꯁꯨ ꯈꯜꯂꯨꯔꯅꯣ
ꯑꯩꯈꯣꯏꯁꯨ ꯂꯩꯔꯤꯁꯤꯗꯤ ꯈꯪꯗ꯭ꯔꯦ ꯊꯋꯥꯏꯁꯦ 이와ꯗ ꯋꯥꯏ ꯑꯗꯣ ꯏꯆꯥꯒꯤ ꯊꯋꯥꯏꯁꯦ ꯏꯆꯟ ꯅꯪꯅ ꯀꯟꯕꯤꯔꯛꯄꯅꯤ ꯏꯃꯥ ꯀꯩ ꯂꯃꯟ ꯁꯤꯡꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯗꯨꯗ ꯃꯅꯤꯊꯣꯏꯅ ꯏꯃꯥ ꯅꯃꯧ ꯑꯣꯏꯔꯒ ꯁꯤꯡꯒꯗꯕꯅꯤ ꯀꯩꯅꯣ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯅꯣꯛꯅꯩ ꯃꯁꯤꯗꯒꯤ ꯃꯅꯤꯊꯣꯏꯅ ꯃꯌꯥꯝ ꯆꯥꯅꯅꯕ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯨꯒꯦ ꯍꯥꯏꯔꯒ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯃꯇꯝꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 4 ꯍꯦꯜꯂꯕꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯣꯔꯛꯄꯗ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯒꯤ ꯃꯇꯧ ꯖꯤꯡꯂꯝꯕ ꯅꯨꯄꯤ ꯑꯃ ꯆꯠꯈꯤꯕꯗꯨ ꯃꯅꯤꯊꯣꯏꯅ ꯎꯈꯤ ꯃꯗꯨꯗ ꯃꯅꯤꯊꯣꯏꯅ ꯄꯔꯞ ꯇꯥꯟꯅꯈꯤ ꯑꯁꯨꯝꯅ ꯇꯥꯟꯅꯔꯛꯄꯗ ꯅꯨꯄꯤ ꯑꯗꯣ ꯐꯅꯌꯥꯝꯅ ꯂꯥꯞꯈ꯭ꯔꯤ ꯑꯗꯨꯒ ꯑꯣꯛꯇꯣ ꯑꯃ ꯐꯥꯔꯒ ꯆꯠꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯃꯅꯤꯊꯣꯏꯅ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯔꯒ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯈꯤꯕ ꯑꯗꯣꯝꯗ ꯇꯥꯟꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯁ ꯃꯁꯤꯒꯤ ꯒꯥꯔꯤ ꯁꯤꯗꯤꯕ ꯊꯟꯖꯥꯁꯤꯗ ꯌꯥꯔꯣꯏꯗꯝꯃꯤ ꯄꯥꯏꯔꯒ ꯂꯝꯒꯦꯕꯨ ꯂꯨꯝꯃꯤꯅꯦ ꯁꯥꯏꯀꯜ ꯑꯣꯏꯔꯗꯤ ꯐꯗꯕꯅꯤ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯁ꯭ꯇꯥꯔꯠ ꯍꯧꯅꯕ ꯍꯣꯠꯅꯕꯗꯒꯤ ꯁ꯭ꯇꯥꯔꯠ ꯍꯧꯔꯤ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕ ꯑꯣꯛꯇꯣ ꯑꯗꯣ ꯇꯥꯟꯅꯔꯛꯏ ꯑꯗꯨꯒ ꯑꯣꯛꯇꯣ ꯑꯗꯣ ꯈꯥꯝꯈꯤ ꯃꯗꯨꯗ ꯃꯅꯤꯊꯣꯏꯅ ꯅꯨꯄꯤ ꯑꯗꯣ ꯅꯨꯡꯁꯤꯊꯣꯏꯅꯤ ꯍꯥꯏꯕ ꯈꯪꯂꯤ ꯃꯗꯨꯗ ꯃꯅꯤꯊꯣꯏꯅ ꯑꯣꯛꯇꯣ ꯗ꯭राꯏꯚꯔ ꯑꯗꯣ ꯆꯠꯍꯟꯈ꯭ꯔꯤ ꯑꯗꯨꯒ ꯅꯨꯡꯁꯤꯊꯣꯏꯗ ꯑꯣꯏ ꯑꯩ ꯒꯥꯔꯤꯗ ꯀꯥꯈꯠꯂꯣ ꯏ ꯀꯔꯤꯒꯤ ꯕꯦꯝꯃ ꯋꯥꯔꯔꯣꯏ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯣꯏꯅꯔꯕꯅꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯍꯩꯃꯥ ꯅꯪꯅ ꯁꯅꯥꯊꯣꯏ ꯄꯥꯝꯃꯤꯗꯅ ꯍꯥ ꯑꯩꯅ ꯏꯆꯟ ꯄꯥꯝꯕ ꯑꯗꯣ ꯃꯕꯥꯅꯤ ꯂꯨꯍꯣꯡꯈꯗꯧꯔꯤ ꯑꯗꯣ ꯃꯕꯥꯅꯤꯅ ꯃꯤꯔꯥꯏꯕꯤꯔꯕ ꯑꯩꯈꯣꯏ ꯑꯅꯤ ꯀꯩꯅꯣ ꯇꯧꯕꯗꯤ ꯀꯔꯤ ꯀꯥꯏꯒꯦ ꯈꯜꯂꯨ ꯙꯃꯅꯤꯊꯣꯏ ꯍꯥꯎꯅꯦ ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯣ ꯀꯩꯗꯧ ꯌꯥꯔꯣꯏꯗꯣꯏꯅꯣ ꯁꯦ ꯑꯩꯒꯤ ꯒꯥꯔꯤꯁꯤꯗ ꯁꯠ ꯀꯥꯈꯠꯂꯛꯑꯣ ꯑꯗꯨꯝ ꯌꯥꯔꯦ ꯍꯣꯏ ꯑꯁꯨꯝꯅ ꯃꯅꯤꯊꯣꯏꯒꯤ ꯒꯥꯔꯤꯗ ꯅꯨꯡꯁꯤꯊꯣꯏ ꯀꯥꯈꯠꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯅꯤꯊꯣꯏꯅ ꯒꯥꯔꯤ ꯑꯗꯣ ꯃꯅꯤꯊꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯊꯧꯈꯤ ꯃꯗꯨꯗ ꯅꯨꯡꯁꯤꯊꯣꯏꯅ ꯊꯃꯣꯏꯗ ꯈꯜꯂꯤ ꯁꯅꯥꯊꯣꯏ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯪꯈꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯑꯩ ꯃꯅꯤꯊꯣꯏꯒ ꯆꯠꯂꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯅꯤꯊꯣꯏꯗ ꯉꯥꯊꯈꯤ ꯃꯗꯨꯗ ꯃꯅꯤꯊꯣꯏꯅ ꯑꯁ ꯅꯍꯥꯟꯅ ꯅꯨꯄꯤ ꯊꯤꯖꯔꯝꯗꯧꯅꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯣ ꯊꯧꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯃꯅꯤꯊꯣꯏꯗ ꯏꯆꯟꯅ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨꯒ ꯇꯥꯔꯤꯕ ꯄꯥꯎꯗꯨ ꯆꯨꯝꯂꯕ꯭ꯔꯥ ꯍꯪꯉꯛꯏ ꯃꯗꯨꯗ ꯃꯅꯤꯊꯣꯏꯅ ꯆꯨꯝꯂꯕꯅꯤ ꯍꯥꯏꯅ ꯈꯨꯝꯈꯤ ꯑꯗꯨꯒ ꯁꯅꯥꯊꯣꯏꯒꯤ ꯑꯅꯥꯕꯁꯨ ꯍꯪꯅꯈꯤ ꯃꯗꯨꯗ ꯏꯆꯟꯅ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯃꯅꯤꯊꯣꯏꯅ ꯈꯕꯔ ꯄꯥꯈꯤ ꯃꯗꯨꯗ ꯄꯥꯎ ꯑꯃ ꯌꯥꯎꯔꯝꯈꯤ ꯃꯗꯨꯗꯤ ꯍꯟꯗꯛ MCS ꯑꯦꯛꯖꯥꯝ ꯃꯥꯏ ꯄꯥꯛꯂꯛꯂꯕ ꯅꯥꯎꯔꯦꯝ ꯁꯅꯥꯊꯣꯏꯕꯨ ꯒꯥꯔꯤꯅ ꯊꯣꯝꯂꯝꯂꯕ ꯃꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯊꯧꯈꯤꯕꯗꯒꯤ ꯃꯌꯥꯝꯅ ꯇꯥꯟꯅꯕꯗ ꯒꯥꯔꯤ ꯑꯗꯨꯅ ꯃꯥꯟ ꯄꯣꯔꯛꯄ ꯇꯥꯇꯥ ꯇ꯭ꯔꯛ ꯑꯃꯗ ꯊꯣꯝꯖꯤꯟꯕꯗꯒꯤ ꯀꯥꯔ ꯑꯗꯨꯗ ꯇꯣꯡꯂꯛꯄ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯁꯤꯔꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯅꯤꯊꯣꯏꯅ ꯀꯂꯛ ꯄꯦꯜꯂꯤ ꯍꯥꯏꯗꯨꯅ ꯈꯨꯀꯥꯄꯤ ꯀꯥꯞꯄꯤ ꯑꯗꯨꯒ ꯁꯤꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯥꯎꯊꯣꯔꯛꯄꯗ ꯅꯅꯥꯎꯍꯣꯏꯒꯤ ꯀꯥꯡꯕꯨ ꯑꯣꯏꯔꯝꯈꯤ ꯃꯗꯨꯗ ꯃꯅꯤꯊꯣꯏꯅ ꯈꯪꯂꯤ ꯃꯈꯣꯏꯅ ꯁꯅꯥꯊꯣꯏꯕꯨ ꯍꯥꯠꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤ ꯑꯁꯨꯝꯅ ꯃꯅꯤꯊꯣꯏ ꯑꯃꯗꯤ ꯅꯨꯡꯁꯤꯊꯣꯏ ꯏꯊꯥ ꯊꯥꯖꯗꯅ ꯊꯨꯡꯂꯈꯤ ꯑꯗꯨꯒ ꯁꯅꯥꯊꯣꯏ ꯑꯃꯗꯤ ꯏꯆꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯨꯍꯣꯡꯗꯨꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯈꯣꯏꯕꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯑꯔꯣꯏꯕꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ